Mitop khandoktringaida census toba yaningde kanglon kaina Manipur changlakhiba mitop sing khandoktringaida census pangthoklabadi khudongthiba kaya thoalakpa yai haina Arambai Tengol na phongdorakli Arambai Tengol General Headquarter ki control room operator Lengfam Leiraktre Naga yekpiduna thadorokpa cherol amana hai Myanmar amadi Bangladesh tagi kanglon kaina mitop kaya changsilakpana Manipur yelongai dagi khundaraklaba yelong mising dagi masing hengalakpagi mong ama uba fanglei yelong mising khudongthiba thowandanaba laingang na hiram asida khanaba thorang ama khudakta lokhatpagi tangai fadaba leirei State asida kanglon kaina mitop changsilakpagi wafam asi thoidongna anauba natre haina palladuna cherol asin hai mapal leibak-tagi ayaba yauduna mitop kaya changsilakpana maram oiraga state asigi mioi kaya thabak tongnabagi khudongchaba fangandre ayaba yauduna changlakhiba mitop singna mikhalgi thabak thoramda yausilaktuna democracy da chauna singnarakle masing yamlaba mitop sing changsilakpana national security da chauna singnarakle haina palladuna cherol asin hai Myanmar madi Bangladesh kolona bangamkhai paringda sambal ningthina khadaba maramna mitop kaya state asida changsilakhibani hiram asigi matangda India government na khanaba thorang ama khudakta lokhatuna Manipur da national register of citizens NRC chana hanba mathauta NRC chana halabadi kanglon kaina changsilakhiba mitop pumnamak araiba mongda masak khandok pangambaga loinana maraibak ta halankiba ngamgani masigi sumathakta mikok thibagi thorang lokhalakpada laiba asigi asengba citizen khaktamak masing thiba ngamlagani kariguma kanglon kaina changsilakhiba mitop sing masak khandok tringaida mikok thibagi thorang lokhalakbadi state asigi da natana national gi security da achauba singna bama oirakani luraba tanfam asida laingana yelong misingi hak kannaba thorang lokhat padangai fade miyamna sulaiba ki sovereignty amadi yellow mising right kannaba amato oina khusamnaba matam oire haidi inkhalakli banupa nupi kayana fijet figai shetuna sana yunaiduna jagoi sabagi thabak chatha halamba IB Tower underground hotel matam kaktana thingjile fidam Imphal gi MG Avenue da laiba IB Tower haina mingthon ba sigi underground haina khangnaba hotel asida ngarang numidang nupa nupi kayana yu thaklaga DJ Tauramba Thengnabadagi Apunba Manipur gi Ima Singamadi Federation of Indigenous Peoples Democratic Movement Freedom gi Thongmi Singna Thengnabadagi Faraba Matungda City Police ta nupa nupi khara sinakre loina na hariba restaurant asi matam chupagi thingjile haina Freedom gi President Wahengam Santa Maitena lauthokre Freedom gi President Wahengam Santa na phongdokhi badi IB Tower gi makhada hangliba underground sport hotel asida ngarang numidang chada 18 nan Manipuri macha Chada 40 da maitei aduga atopa jati kharagi inkhalali banupa macha amadi nupi macha sing mawong ta da dress setuna sana yunaiduna leiramba thengnaki makhoina yu hairaga thakpa amadi DJ tawduna jagoi saduna law khongduna leiramki makoi sing adugi manungda chatpa phawa ngamdaba mioi kyasu yauramba thengnaki fidam na lamdam asigi sana mahi lining chatpa Angang manga dagi tadana pokpa mama oibisingda manapi dun ikai khumnaba utpagi khongjang changsillagliba chaira asida asumna mawong maril tadaba khunai asigi ijat sokningai oiba sana yunaiduna jagoi saduna leiramba si yamna kana yaningde haina phongdokhi mahangna makha tana phongdokhi bada asigumba mawong tadaba lamdam asigi ijat sokningai oiba thabak to holamliba hotel asi makha tana run tawba yararoi matam chupagi thingjile haina lauthokhi Ngarangi thawdo aduga mari leina khurai thangjam laikai de leibi apunba Manipur imagi luchingbi ama oiribi laurembam chachirani na phongdokhi bada ngasi hotel asi da chatharam leba thawong asi urubada yamna mawong tadaba madi fidam chadaba haibadu oire nubidangi thenglaba matam fawda inkhalakliba macha masu sing free thadoktuna asumna hotel da sana yunaibagi thawak chathaba asi tahoningde mama mapa oiriba singna su nubidangi matam thengjilaklabada macha sing kadai de chatkre haibadu thijinbagi thawak chathabiu Asigumana dai chada balamdam asibu chen thaba yaba thabak chatha liba hotel asi hangba yararoi loinana sana yunaibegi thabak chatharam liba sida yawa nupa nupi khara city police imphal da khusin nakre city imphal gi maike de gi su ain gi oiba lokhat pa yaba thabak sing chap chana lokhat piu haina su phongdokhi idi bu rajniti gi lanfam da khulai oina sijinabagi SC na chaikre rajniti gi lanfam da information Directorate ED-bu khulai oina sijinabagi thawong Supreme Court na akanba mongna yaningdaba phongdokre leibaki tongan-tonganba mafamda ED-bu khulai oina sijinarakpagi matangda Supreme Court ki Chief Justice BR Gawai na luchingba bench amana hai rajniti gi landi mikhal pangthoklaga miyamna yaba mihut khanbaduni khudongchaba khara phangnabagi damang matik meyai leiba kangbuna information Directorate pu khulai oina sijinahanba chumde Mysuru Urban Development Authority moda na miyoi khara da lampi thok lambaga mari leinana Karnataka ki Chief Minister na Siddharamaiah gi loina bagi Parbavati amasung state adugi minister Bhairathi Suresh ki mathakta money laundering gi case ama thangalakpagada Karnataka High Court na pikiba wal chanhanbiganu haina informant directorate na file torokpa petition ama Supreme Court na laukhidre
Case asiga mari leinana chatharakpa hearing the Justice Binod Chandrana su yawa Chief Justice B.R. Gawaina luchingba Supreme Court ki bench aduna hai matik mayai leiba kangmuna masagi khudongchaba khara fangnabagidamag Enforcement Directorate pu khulai oina sijinnahanbagi thawng khudakta lefanba tangai fade hearing chathaba hek horakpaga Chief Justice na hai leiba asigi khwaidi awangba thaki wayal sang oiba Supreme Court pu political platform oina sijinnaroidabani Mamangda political ki chayanaba wafam sing pukhatuna Supreme Court pu political platform oina sijinnabagi matangda NGO amabu Chief Justice na warning piba laikhrabani Oza khanbagi wathokta Supreme Court na pikiba while amagi matangda West Bengal ki Chief Minister Mamta Banerjee na phongdokhiba wafam amaga mari lainana Supreme Court ta NGO na campaign case ama file torokpada Chief Justice na wafam asi phongdokhibani Political gilanfam di atopa mafam da soknagadabani Supreme Court pukhatuna yenagadaba natte miyamna yaba mihut khanba haibasina democracy gi khwairigi chamba khongthangni lanai gi khudong chaba longnabagi damak maching mayai leiba miyoi kharana Enforcement Directorate pu khulai oina sijinnahanba chumde haina su Chief Justice B.R. Gawaina luchingba Supreme Court ki bench aduna phongdokhi malem gi apunba missing billion 8.2 yaukre India na khwaidagi missing yamli chambo gonmai thang tharaga angang unabana Manipur da angang pokpei chang hantharakle Thang Tharga Ngang Unabagi Thawong na maram oiraga Manipur da mamasing na ngang pokpi chang hantharakle haina Directorate of Health Services ki Director Dr. Chambo Gonmai na phongdokre malem gi tungan ba mafam kaya da pangthokpagum state asida sungasi Directorate of Health Services Directorate of Family Welfare amadi National Health Mission asinduna lamfel pata laiba Indian Medical Association imagi holda World Population Day gi thoram pangthoki Healthy Timing and Spacing Built-in Pregnancies for Planned Parenthood haiba thim da pangthokiba thoram aduda Dr. Chambo Gonmai na wafam asi phongdokhibani thoram aduda National Health Mission gi State Mission Director Dr. N. Dinesh Family Welfare Services ki Director Dr. N. Hemanto Kumar amadi Directorate of Health Services ki hanagi Gynecologist Dr. C.H. Nabakantana maruoiba mithung oina saruk yakhi Thauramga mari lainana Dr. Chambo Gonmai na makhatana hai hojiki matamda mama oibi singna angang yamna pokpa ngamdribasi cesarean section operation tawraga angang unabagi chotnabi ama leirakpa sinani mahosadi miron bisingna imungi wai taibuna chingba thabak singna mateng pangchinuna hakchang sajal gi maungda thabak tawba maramna normal da soyangam yauduna angang pokpa ngamlambani haiki malengi oinadi nongmagi missing hengalakpaga loinana hojik apunma missing billion 8.2 yaure apunma missing 1464584 leiriba India na malemda khwaidigi missing yamba leibak oiri China na masigi mathangda leiri Fire Brigade na matam chana kan kri ngasi nongalamdai pung 2:42 rom tabada lamfen sana kaithenda leiba asam yum mathol ama khangawdana mai chaklakpadagi Manipur Fire Service ki team na matam chana changsinduna harba yum adu yauna akoibada chawna mang taklomgadabadagi kanba ngamkhre loina yum adu da leiramba nupa amasung nupi anishu kanba ngamkhre haina Manipur Fire Service ki control room da thadorokpa cherol amana hairi cherol asina makhata na haribana khudong thiba taramgadabadagi kalhobraba sing adudi wangmayum sadana Ahmad Lengfam Hata Golapati amasung wahengbam Pramod Bishnupur 1 number 7 ni hai Potlum oiraba suspension of operation center na Kuki terrorist sing yongkhatning liba karigino kumja 1992 da Manipur da Naga amasung Kuki khulai paiba singi marakta hatna sunaba yum mai thabana chingbagi achawba thawdo ama thokhi thawdo du gi maroiba maram makhoi gi lam kanana bani Naga singna makhoi gi nakhai sengba lam gi saruk sing thamba pami aduga Kuki singna su makhoi gi oiba lam phanghaudana bahonakhi Chahi hom hena chathaki balana duna maram oiraga Naga amasung Kuki sing punna khundamina duna makhoi masel gi marakta kanba tanaraki thawdo aduga iroinana Kuki singi kulai pai baluf kaya marum sengwanaraki makhoi bu Kuki gi police officer sing IAS officer sing amasung matik mayai leiba kangbu kaya na mateng pangsinduna Naga singbu thengnaba ngamnaba semgalaki Kuki Naga gi irang di loisin kre aduga Kuki gi kulai pai baluf sing adudi amadagi ani dagi mari dagi nipal mathang kai tharak luf kunga manga hena thoraki Makhoi masal gi marakta hanarakba amasung Indian Army ne yaba kangbu aduna khwaidagi mapangang kanba UG group oiraki makhoi gi manungda Myanmar gi citizen ni luchingba oiba UG group anishu yauki kumja 2005 ta Manipur lenga khangandana Kuki UG group sing aduga suspension of operation su khuyek pinaki Assam Rifles Kuki UG gi khuyek pinaba suda Manipur lenga gyawdaba yaroi haiduna yamna kanna yeglakpada gi kumja 2008 gi August 19 da India government Manipur government amasung Kuki UG singa maikai hongi oiba suspension of operation khuyek pina duna chotnaba hoki thangai sengba maki oina su Kuki Naga gi conflict asi thoklam dragadi Kuki UG sing asi aduk hakna mapangal kalam loi amasung su taram drabasu
ꯂꯥꯏꯅ ꯅꯝꯊꯕ ꯌꯥꯔꯝꯒꯅꯤꯁꯨ ꯈꯨꯌꯦꯛ ꯄꯤꯅꯕꯗ ꯌꯥꯎꯔꯤꯕ KNA ꯀꯨꯝꯖꯥ 1998ꯗ ꯃ꯭ꯌꯥꯟꯃꯥꯔꯗ ꯂꯤꯡꯈꯠꯈꯤꯕꯅꯤ꯫ ZROꯅ ꯀꯨꯝꯖꯥ 1993ꯒꯤ ꯑꯦꯄ꯭ꯔꯤꯜꯗ ꯑꯗꯨꯒ ZRAꯅ 1997ꯗ ꯂꯤꯡꯈꯠꯈꯤꯕꯅꯤ꯫ ꯑꯁꯤꯃꯛꯅ ꯇꯥꯛꯂꯤꯕꯗꯤ ꯀꯨꯀꯤ ꯅꯥꯒꯥꯒꯤ ꯏꯔꯥꯡ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯥꯒꯥꯁꯤꯡꯒꯤ ꯃꯄꯥꯡꯒꯜ ꯂꯧꯊꯣꯛꯅꯕ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯊꯑꯣꯏꯅ ꯀꯨꯀꯤ ꯌꯨꯖꯤ ꯒ꯭ꯔꯨꯞꯁꯤꯡ ꯌꯣꯛꯈꯠꯂꯛꯄ꯭ꯔꯥ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯁꯨ ꯋꯥꯍꯪ ꯑꯣꯏꯅ ꯂꯩꯔꯤ꯫ ꯃꯥꯏꯀꯩ ꯑꯍꯨꯝꯒꯤ ꯑꯣꯏꯕꯁꯨ ꯑꯁꯤ ꯀꯨꯀꯤ ꯌꯨꯖꯤ ꯒ꯭ꯔꯨꯞꯁꯤꯡꯅ ꯒ꯭ꯔꯥꯎꯟ ꯔꯨꯜ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯨꯒꯥꯏꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ 2023ꯒꯤ ꯃꯥꯔꯆ 10ꯗ ꯐꯝꯈꯤꯕ ꯁ꯭ꯇꯦꯠ ꯀꯦꯕꯤꯅꯦꯠꯀꯤ ꯃꯤꯐꯝꯗ ꯋꯤꯗ꯭ꯔꯣ ꯇꯧꯈꯤ꯫ ꯃꯥꯏꯀꯩ ꯑꯍꯨꯝꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗꯒꯤ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯇꯣꯛꯈꯤꯕꯗꯨ ꯀꯨꯀꯤ ꯌꯨꯖꯤꯒꯤ ꯒ꯭ꯔꯨꯞꯁꯤꯡꯗꯤ ꯑꯁꯥꯎꯕꯒꯤ ꯄꯟꯈꯩ ꯂꯩꯈꯤꯗꯦ꯫ ꯃꯇꯝꯗꯨꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯀꯦꯔꯤꯌꯔ ꯂꯣꯏꯁꯤꯟꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯈꯤ꯫ ꯀꯨꯝꯖꯥ 2023ꯒꯤ ꯃꯦ 3ꯗ ꯊꯣꯛꯈꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯗꯨ ꯀꯨꯀꯤ ꯌꯨꯖꯤꯒꯤ ꯒ꯭ꯔꯨꯞꯁꯤꯡꯅ ꯕꯤꯔꯦꯟ ꯂꯧꯊꯣꯛꯅꯕ ꯋꯥꯈꯜꯂꯣꯟꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯊꯣꯛꯍꯟꯈꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯁꯨ ꯋꯥꯍꯪ ꯑꯣꯏꯔꯒ ꯂꯩꯔꯤꯕꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯀꯟꯐ꯭ꯂꯤꯛ ꯑꯁꯤ ꯆꯍꯤ 2ꯒ ꯊꯥ 3 ꯁꯨꯖꯤꯜꯂꯛꯂꯦ꯫ ꯏꯔꯥꯡ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯁꯨꯒꯤ ꯀꯦꯗꯔꯁꯤꯡꯅꯤ ꯍꯥꯏꯕꯁꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯗ ꯆꯞ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯔꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯤ ꯍꯧꯖꯤꯛꯁꯨ ꯂꯩꯇꯕꯒꯨम ꯇꯧꯔꯤ꯫ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯅ ꯂꯥꯛꯍꯜꯂꯕ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯀꯨꯀꯤ ꯌꯨꯖꯤ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯌꯣꯛꯈꯠꯂꯒ ꯊꯝꯕ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯄꯥꯝꯂꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯩꯇꯩꯁꯨ ꯁꯥꯎꯗꯅꯕ ꯅꯥꯒꯥꯁꯤꯡꯁꯨ ꯋꯥꯔꯧꯗꯅꯕ ꯊꯧꯁꯤꯜ ꯈꯔꯒꯤ ꯃꯈꯥꯗ ꯁꯨꯒꯤ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯅꯧꯅ ꯁꯦꯝꯗꯣꯛꯀꯗꯧꯔꯤ꯫ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛ ꯌꯥꯎꯔꯔꯣꯏ ꯍꯥꯏꯔꯕꯅꯤꯅ ꯅꯥꯀꯜ ꯑꯅꯤꯒꯤ ꯑꯣꯏꯕꯁꯨ ꯑꯣꯏꯔꯕ ꯌꯥꯏ꯫ ꯑꯅꯧꯕ ꯒ꯭ꯔꯥꯎꯟ ꯔꯨꯜꯁꯤꯡꯒꯤ ꯃꯈꯥꯗꯁꯨ ꯈꯨꯌꯦꯛ ꯄꯤꯅꯕ ꯋꯥꯐꯝ ꯈꯟꯅꯔꯛꯄꯗ ꯀꯨꯀꯤ ꯌꯨꯖꯤꯁꯤꯡꯅ ꯄꯣꯏꯟꯠ ꯑꯅꯤꯗ ꯀꯟꯅ ꯌꯥꯗ꯭ꯔꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯦꯒ꯭ꯔꯤꯃꯦꯟꯠꯁꯤ ꯈꯨꯌꯦꯛ ꯄꯤꯅꯕ ꯉꯝꯗ꯭ꯔꯤ꯫ ꯌꯥꯅꯗ꯭ꯔꯤꯕ ꯄꯣꯏꯟꯠ ꯑꯅꯤ ꯑꯗꯨꯗꯤ ꯑꯍꯥꯟꯕꯗ ꯃꯅꯤꯄꯨꯔꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤꯗ ꯁꯣꯛꯍꯜꯂꯣꯏ ꯍꯥꯏꯕ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯄꯨꯊꯣꯛꯄ ꯄꯣꯏꯟꯠ ꯑꯗꯨ ꯀꯨꯀꯤꯁꯤꯡꯅ ꯌꯥꯗ꯭ꯔꯤ꯫ ꯑꯇꯣꯞꯄ ꯑꯃꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯗꯤꯖꯤꯒꯅꯦꯇꯦꯗ ꯀꯦꯝꯞ 13 ꯑꯗꯨ 10ꯗ ꯍꯟꯊꯍꯟꯕ ꯍꯥꯏꯕꯁꯤꯅꯤ꯫ KNOꯒꯤ ꯑꯣꯏꯅꯗꯤ ꯍꯟꯊꯕꯗꯨ ꯌꯥꯈ꯭ꯔꯦ ꯑꯗꯨꯕꯨ UPFꯇ ꯌꯥꯎꯕ ZRAꯅꯗꯤ ꯍꯧꯖꯤꯛꯁꯨ ꯌꯥꯗ꯭ꯔꯤ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒꯁꯨ ꯈꯨꯌꯦꯛ ꯄꯤꯅꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯪꯃꯤꯟꯅꯒꯗꯕꯗꯤ ꯃꯩꯇꯩꯁꯤꯡꯅꯁꯨ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯦꯛꯁꯇꯦꯟꯗ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯈꯣꯜꯂꯥꯎ ꯑꯃꯅꯤ꯫ ꯅꯥꯒꯥꯁꯤꯡꯁꯨ ꯀꯨꯀꯤꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯌꯥꯔꯣꯏ, ꯃꯈꯣꯏꯒꯤ ꯗꯤꯖꯤꯒꯅꯦꯇꯦꯗ ꯀꯦꯝꯞꯁꯤꯡ ꯅꯥꯒꯥꯒꯤ ꯂꯝꯈꯩ ꯃꯅꯨꯡꯗ ꯄꯨꯁꯤꯜꯂꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯗꯤꯃꯥꯟꯗ ꯇꯧꯔꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯄꯟꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯃꯩꯇꯩꯅꯁꯨ ꯅꯥꯒꯥꯅꯁꯨ ꯌꯥꯗꯕ ꯀꯨꯀꯤꯒꯤ ꯁꯨ ꯑꯁꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯑꯁꯨꯛ ꯌꯥꯝꯅ ꯂꯨꯝꯅ ꯂꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯀꯨꯀꯤꯁꯤꯡꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯕ ꯉꯝꯗ꯭ꯔꯤꯕꯁꯤꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯍꯟꯊꯣꯛ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝꯅ ꯁꯣꯏꯗꯅ ꯈꯪꯕ ꯄꯥꯝꯂꯝꯒꯅꯤ꯫